Ngasigi oiba tongan ba collection kara miyam de kudol tamzige Manipur Lei-Ngakk ki Karmba Thourang-Thousilno thong nambonbi amasong Baigat Chandrana samu phabagi mitamdi mapok kahendana sanggalaga Silong ki Rajbari uful olan kriba karigino haiba wafam asi lokachadaga ahan boin kudol tamzige Manipur ki puwari ki sagon narakliba Silong ki Red leiramba Manipuri Rajbari bu chahi yamsilakpadagi masigi pibam kahena soksilakpadagi amuk nauna sanaba sidokpani ba wafam yauba aiba chirolama Manipur Lei-Ngakk ki Planning and Development Authority PDA gi makaidagi Executive Engineer wana thokpani haiba serol clarification ama social media da viral oirakre haiba wafam asi thamjaraga video asibu mieng tabiriba punamakpu loktak mapau updates ki makaidagi taramna okchari serol asigi copy sing local newspaper electronic media da su pibina ba DIPR gi director da su copy piri haibagi wafam su pongdorakhi adum oinamak ngarang numidang pung tararom tarakba phawbadadi PDA gi Executive Engineer 1 gi clarification ni haiba chirol ase DIPR gi kuthangdagi yolakpa laikidri adum oinamak social media da viral oirakliba PDA gi clarification ni haiba chirol ase gi mari leinana miyam na hangnargliba wangdi pumthu thudektuna sidokraba Silong ki Manipuri Rajbari asina chahi yamsilakpadagi pibam soksilaktuna nauna saganaba sidokpani hairagadi adungai kumja 1854 da matamadugi Manipur gi ningthau Maharaja Chandra ki tina saramba Imphal Mayol gi khoiramang kaithel manakti leiriba thong nambon bidi chahi yamlabasu thong asigi saktam amasong mapok kahendana Manipur Lei-Ngakk na yamlaba sanpham thadaduna sanggalaklaga ngasi phawba mirol asina uba phangliba asina Karmba maongno amarom de kumja 1748 tagi 1799 phawba Manipur gi ningthau oiramkiba Baigat Chandrana tekhaugi angawba samu phakibagi ningsang mitamsu ngasi phawbada khoiramang kaithel mayol da thamlakbadagi chahi yamsilaktuna akai eto yaroklaba phawbada mitam asigi masak kahendana sangat chagatuna thamlakli Imphal mayol da miyamna hakthengnariba thong nambonbi amasong Baigat Chandrana samu phabagi mitambuna tungi mirol singasu ujanaba saktam amasong masak karimata kahendana yokhatuna thamlaklaga adungai kumja 1947 ki September 18 da Manipur na India gi saruk ama oinabagi damak khuyek pina khiba major agreement ka hakthengnana sagon rakliba Silong ki Manipuri Rajbari buna karigi damak state asina lebak asigi saruk ama oiri haiduna laukthorkiba October 15 yaugadaba numit kharani walingai da prap thugairamliba karigino haibagi wang ase hangnarakli wang asigi matik chaba pakum thugaikriba Rajbari asigi mahutta anauba ama naunana sagatpagi wak agency ni hairiba PDA khakta natna Manipur Lei-Ngakk ki makaidagi amasong miyamgi myutchingasu chapchaba wafamseng miyamda phongdokpam thoi haiba wafam su phongdonrakli maka jatarakpada nungthil pausi gi chifong ama oiriba kangla paudagi lokachadaga thamjage makal liangmai naga village dagi kamgillen chungloi kauba ama phaki haina kotu na hairiba adu yumpham yaudi hairi Kotugi makaidagi kamgillen chungloi kauba ama makal liangmai naga village dagi phakre hairiba adu yumpham yaudaba aranba pauni haina makhan makhel village authority na thadorokpa chirolaman hairi serolasina makata na hairibana kamgillen chungloi kauba mioi ama phakre haiba thodok adugi pau hek tabaga makhanama song masige thangnariba khulsingda athubada statement thoktuna mipa mipun chatakibagi thong adu akan mamoongda condemn tawki Tribal tradition gi matungina manang nakpa khulamada pamdaba thodok-sing thokpa tarabadi victim party aduna local leader owner natraga village authority gi manakta laktuna mateng pangnaba natraga thodok adugi matangda achum aran khangdoknaba lakadabani adubu kotuna hairiba thodok adugi matangdadi ngasi phawba victim family community leader natraga mari leinaba individual amata makhan khulda lakpa leitri adubu thajaba yaba paw amanadi kotuna hairiba kamgillen loi hairiba mioi ase army gi ROP team amana chingnabadagi detain tawraba matong Semnba police station da sinaki Semnba police na makata na Saparmaina police station da sinaki haina mari leinaba authority dagi confirm tawre adubu hairiba thong ase oiduna su kotu gi makaidagi makata na aranba statement kaya thoktuna mioi adu makhandagi pharaga khurkhul da pukre haina maral sikhi hairiba maral ase
pumlan lalaba amasong daita yaugdaba thawngni makatana kotugi mekaidagi buffer zone chingda ahenba security thamnabagi wafam thamnaba pukhalakli adumakpu makhal yangmai naga community gi mekaidagi di Manipur gi chingkhong singya da leiriba naga khul single loinana lamdam asida kangluk ki irang tholakpa hek aurakpadagi neutrally oina maintain tawduna lakli hairiba matamasi gi manungda naga community gi miyoi singna community khudingmakta miyoi bagi oiwa mateng seng piduna lakli loinana makhoi gi territory da athingba yaugdana amadi asoi angam thondana ba chatok chasen tawbagi ayaba piduna lakli community asigi mekaidagi goodwill amasong neutrality oiba maongda thabak tawrabasu akhanaba group amana leptana mingchat thianana ba hotnabagi thawng asai lebak thibani amasong masi yaba ngamloi maramaduna asigumba kangbusing amasong organization sing asigi matakta hairiba thawng sang asai makatana tawdana ba akanba maongda warning tawri makhoigi matakta maral sinaba hotnabagi thawng khangduna leiroi thawng asai makanama song masigi akoibada leiriba naga khulsing asigi mingchat thianana ba hotnabaga loinana mafam aduda kuki police natraga khulai paibasing thamnabagi kotugi hidden agenda ama oina lawi makhal yangmai naga village amasong masigi akoibada leiriba naga khulsingi ayaba yaugdana makhoigi lamda makhal khudingmakki militarization amasong lamkhopsinana ba hotnabagi thawngseng chatharakpada tumin leiroi foothill region ase hanadagi hauna yamlaba security sing leiribani makatana anoba security outpost sing mafam aduda hangdoknaba honarakpa tarabadi madu yamna chingningai ni amasong madugi mayokta chapchana thengnagani Makan liangmais naga community ase santi pamjaba kangbuni hairi maka jatarakbada Manipur da anauba Lei-Ngak semananaba Thaksillugani haiduna chaluba seng halakpa haure Prime Minister amasong Home Minister unaraktarbasu athuba matamda anauba Lei-Ngak semlagani haibagi thajaba phongdorokle numit kharni ki mamangtagi hauraduna February 13 2025 tagi Manipur da chana halakliba president rules ki Lei-Ngak thupsinduna miyam gi mute chingi anauba Lei-Ngak ama Semnba center gi luchingba sing unaduna Thaksillugani haiduna Delhi da Paisilluba singi maraktagi khara hanarakpa haubaga loinana Prime Minister amasong Home Minister unabagi ayaba piraktabadagi unaraktrabasu athuba matamda Manipur da popular government semlagani haibagi thajaba leire haina paumising da phongdorokle tha asigi mangadagi hauraduna BJP gi MLA sing hiramasigi matangda Delhi da mathang paisinakibaga loinana chaurakna MLA kunga manga hena Delhi da punduna central leader singa unanaba ngairakibani adubu tha asigi nipan gi nimidaramda BJP ki North East coordinator Sambit Patra amasong ngarangna party asigi National General Secretary Organization BL Santos kaktamak unaraga ngasidagi hauraduna Imphal da hanarakpa haurakibani BJP Manipur Pradesh ki wangangloisu oiriba MLA KH Ibom chana ngarang MLA singi mahut chinduna thorakiba chirolamagi matungina BL Santos amadi Sambit Patra anina Manipur da athuba matamda popular government ama lehlagani haibagi thajaba pirakle haina phongdorokpasu laikhrabani ngase nungthel Imphal airport ta thunglakiba MLA singi manungda Govindas Konthaujam K Syam S Ranjan H Dingkho amasong K H Jaikishan yauki makoigi mathakta Delhi da lehuriba singsu hayeng amadi thangnaba numit chingda halaknaragani hairi ngase MLA sing asina airport ta thunglabada pangwising na hangba wangi pakhumda K Syam na hai MLA sing na Lei-Ngak sembiro haina center da pressure pirubani center gi leader singi mekaidagi su athuba matamda Lei-Ngak semlagani haibagi thajaba pirakle nanma khaidi Lei-Ngak sembagi matang ase karisu haidabani adubu handaki khongsat aduda unarakpa Sambit Patra amadi BL Santos animakna athuba matamda Lei-Ngak semlagani haibagi thajaba pirakle haiki mahangna makhata na hai Lei-Ngak sembagi akaknaba matam ama leptrabasu yamna thuna mathang tha phawbada semlakpa yabagi thajaba leire hainamki Silongta leiramba Manipuri Rajbari thugaikibagi matangda paumising na hangba wangi pakhumda mahangna hai thawngadu tawpham thoktaba amani yamna kanna yaningdi haiki hauzik assembly bu suspended animation da thamlabasu amasong PR bu leirabasu mahaki mekaidagidi kari leibagi haibadu yangsilagani haiki amaromda MLA S Ranjan na hai MLA sing na state asigi hauzik oiriba phibam asigi matangda khanganbaga loinana Lei-Ngak semnabagi damak taksin bani central leader singi mekaidagi positive response phangle amadi athuba matamda Lei-Ngak semlagani haibagi thajaba pirakle haina paumisingda phongdolamki